Asi phone ki ba tongan ba pausi sing amadi social media digi lokot ba pausi ngi update pijari ahan bada maru ba pau au ki ba lising ani kulum doi me ahum dagi thokle ba maite amusung kuki gi lan asi kuki na hana hauru bani hairu ba kuki gi oza ama miyamna sengdok hankre Myanmar dagi refugee jamaga tara taruk Thailand gi border romda chensin ba honakre Kamgilen Sogloi Maitei na Fabanate, Army ROP team na Faraga Pubani, Haina Pundorakli. Indigenous pillar ki Maramda Lana Sandorakli Basi, Liboti, Haina Pundorak Bagalona. Manipurgi Railway Mall Kodaun the Tabak Tauriba Sin Missing, Langaki Kudong Sabasing, Pangalagani Haina, MK Paswana Pundogre. October Kunitoy da Lakatoriba, IMG Lusingba, Muiba, Sondal the Okanaba, Toronto, what Loikre. Lakatoriba NSN IMG Muibabu Taram Okani Haina UKLE na Pondoragli Cyber Crime the Senabani Haiba Manipuri Ama Jalkan Police na Fare DPA na Manipurgi Raspberry Tugai Kipaki Watok Asum Chautorakadori Anoba Saraga Ahimba Museum Himba Yaro Haina Pondogre Manipurga Sakona Duna Laklabat Silongi Raspberry Karamba Matamta Sagat Chagat Basingani Haibutu Miam the Kangalu Haina Look Nipana Demand Tauri Taliban Singna Pakistani Army yang kehidupan hadre kaya amana asok kapan re West Bengal da medical tamlebi mahiroi ama gang rape tokre India da lambigi kulong tiba tokdok singga nami kudingi mioi jamari kumputra mari siali ministry na ungdok gi batungina Manipur da singani kunmarigi road accident da mioi kumputra manga sikre India government na Manipur da yeng leba miyeng singa kulong tu I haina Hojik Pau Sandona Bijari, Hokiba Lisingani Kulumdoi, May Ahumdagi Tokliba Maite Amasung Kuki, Anigi Lan Asi Kuki na Haurubani, Hairuba Oza Ama Sengdok Hankare, Todok Asi, Surachanpur da Laiba Don Boscogi, Oza Oiba, Sarmang Koba, Kuki Amana Makoigi, Tadogi, Mahiroi Singda, Landi Kuki na Hana Hobani, Ngambadi Kuki na Ngamde, Mai Papasu Ngamde, Hairubagi Kuki, Miamna, Lale, Haina Sengdok Hankare, Sengdok Pagi Maram, Oza Mangna Tadogi Mahiroi Singda Asumna Hai Noidi British ka Lan Tengnei Zomi gasu Tengnei Maitei gasu Amuk Lan Tengnei Adubu Lan Amata Mai Pakpadi Ngamde Noina Tachapa Tachanu Nena Koilau Lauba Aduga Anglo Kukir Warga Songpi Hariba Matang Sidadu History da Yaubasu Tengnade History dasu Yaude Asumaina Thado students Singda Karim Nabagi Mai Hauna Saunaraba Miamda Don Bosco School da Thomjin Duna Oza Asibu video coverage Loraba Matungda Sengdo Halakibani Hari Kema Sarmang history teacher DBS in class Kalana Kasei Hill Kabul Hill or Tuni Sunday Nihoin Myanmar da Hauji Kulai Paiba militant sing amadi military army anigi marakta leptana khut thongnaba asina Myanmar dagi refugee chamaga tara taruk Thailand gi Tak district Kanchanaburi da lan kansilakpadagi chensilakre hairi nomagi lepa leitana lanjenarakpa refugee sing masing asuki matik yamkibana Mioi Kayamuk Sukrage Haibagi report Hojik Pabagi Pangba Ngamdre Adubu Lanjendarakiba refugee sing Asuki Matik Yamna Thailand gi border romda amadi naknaba atopa country singi border singda chensinaba honakre Makatarakpa Pauda Makhan Liangmai village tagi Kamgilen Songloi Maiteina Faraga Puraga Kurkulda Pukibani Haibadu Makhangi Kanguna Chirol Ama Toktuna Sengdorakli Madudi Hariba Kuki Masa Adu Singnaba Yaba Thabak Taubadagi Maiteina Faba Nate Army gi ROP team Amana Faraga Puraga Sekmai Police Station da Sinaraga Kona Amu Sarparmaina Police Station da Sinakibani Haina Sengdorakli Hojik Pausigi Pausing Amuk Sandona Pijari, Federation of Homi Linkatkiba Sahi Nepal Surapagi Foundation de Thorom Pangthokre, Duilalen Kabo Lekai de Leba Federation Asigi Office da Pangthokpa Achamba Thorom Aduda, Federation of Homi gi President Sapamcha Jadumani, Vice President K. Hera Kobi, Secretary General Bisia Simbare, Convener Jonat Jimik, Federation of Homi gi B. Purpur Masa Loisangi, Siru Sote Purum Kom, Amadi Tangalna Singba, Puruki Mui Kayana Saruk Yaki, Thoronga Mari Lenana, Sapamcha Jadumani Nahai, Yellow Milk Puruk Kun Mangagi Maming Hakpa Yumbi Yungada, London Asida, Kaina Basu Yararu Daba Pangalgi Mui Karana, as how one Nuaitaba social media that Laminari Masel, Nuaina Danabo Wapam Pongdorapa Libak Tibani, Federation of Homina.
Songbung Kabui Kunjauda Maikum Hangdokuna Sangakiba Yellow Yumbi Indigenous Pillar Adu Lamdamasigi Yek Salai Labor Purup Kun Mangana Punsinduna Yumkibani Purup Kun Manga Asimak Leader Sing Yauraga Maikum Hangdokibani Lamdamasida Matam Sanga Maite Ningol Tazaduna Laminaraklaba Maite Pangal Singi Maraktagi Mio Karana Wakom Masigi Matanga Lana Sangdokliba Asi Labak Tibani Haiki Loinana Indigenous Pillar Aduda Maite Gi Mahuta Maitei haina hapliba asi Manipur lengangna phongba gazette notification gi matung inani haiki Federation of Haumina thangjilliba lambi asumba maikeidani haina su phongdokhi Manipur gi railway mall godown da tabak tawriba sinmi singi list athubada thokpaga loinana sinmi sing asida lengaki maikeidagi piba khudongchaba khudingmak phanghanaba honagani haina Bharatiya Railway Mall Godown Premix Sangha gi National General Secretary Manoranjan Kumar Paswana Fongdokre PRM DSS Manipur State na Sinduna ngarang Kumal Lampakta Indoor Stadium da pangthokiba nomagi oiba conference da Manoranjan Kumar Paswana mathaki wafam asi phongdokladuna hai Manipur gi Railway Mall Godown da thabak tawba sinmi singi list ama BRM DSS Manipur State ki maikaidagi pikhalaklaba matung verify tawraga athubada final list thoklagani Imphal da railway hek yorokpa matamda lamdam asigi leiriba sinmi singda godown gi mal Thangdok Thangjin Tawbada Sijinagani Conference Aduda BRM GSS Manipur State ki President Pravin Maisnam Vice President Maisnam Dorendro General Secretary Longjam Mangalsana Maitei Yauna Bharatiya Railway Mall Godown Premix Sangha Manipur State ki member kayana saruk yakhi Manoranjan Kumar Paswana makha taraduna phongdokpada BRM GSS asigi lebak asigi oina khwaidagi chawba amadi active oiba Railway Mall Godown Worker Union amani Union asigi amata ngairaba pandamdi labor singda piba Lairaba Lehendaba India gi railways amadi thabak tawriba sinmi ataigumna state asigi labor singdasu lenga ki Maikei dagi pifam thokpa facility pumba phanganbani India government gi railway mall godown da thabak tawriba sinmi singbu nationalize tohonnabagi pandam union asina thamli union asina athubada Indian railway godown singda thabak tawriba sinmi singi oiba data ama athubada summit Taunaba Thorang Tauri Manipur State ki oina railway godown Jiribam amadi Khongsangda leiriba asi PRMGSS Manipur State Unit ki mafamda union asigi labor sing mapung phana thabak tauri amadi lengaki makhada fangliba facility amadi khusuman piba ngamliba thagatningai ni haiki lakadoriba October 22 da NNCN IM gi Ato Kilosa Thongailen Muiba Somdalda Taramna Oknaba Tangkol Furuki Mioi Singna Siem Chaba Loikre Tangkol Region Mari Haibadi Ato North Aje South Jingso East amasung Jingtun West ki community leader singna Muibabu Harok Tayamna Oknaba Thorang Kaya Lokale Hari Chahi Yangkai gi matungda Muibana Masagi Pongnapam Lamdam Somdalda Lakadoribasi Mipong Kudimagna Harok Tiamna Okum to E Haina Ato Longpangi Chairman Bumpang El Simrena Fondoragli Western Region gi Oina Jingtun Longpangi Chairman Ipchan Kabaina Lucingba Asi Aswe Angam Yaudana Pongnapam Lamdamda Tunglaranaba Miamna Lining Laison gi Thorom Pangthok Piu Haina Apil Toki Cherak Asida Muibana Mahaki Pongnapam Lamdam Somdalda Halakadoriba Kongchat Asi Taramna OE Haina United Cookie Liberation Front na Fondoragli Maitei Lipun nasu mahaki khongchat asi taramna ui hai nasu phongdok krabani National Socialist Council of Nagaland NNCNIM gi General Secretary Thingalen Muibana chahi yangkai gi matungda mahaki pongnapam lamdam oiriba Manipur gi Ukhul District ki Somdalda tha asigi kunithoi da laknaba thorang tawriba asi kuki lalolu ama oiriba United Cookie Liberation Army UKLA na mapung phana sogali amadi taramna ui haina loop asigi cherol asina phongdorakli cherol asin makata na hai Thingalen Muiba gi handaki Manipur khongchat asina community singi marakta mari hena phagathanba amadi wakhan tamina Purakpa ngamlagani masigi mathakta tribe community singi marakta hena ing tappa amadi unity purakpasu ngamlagani hairikli Cyber crime da chenabani haiba Manipuri macha ama Jharkhand police na fare Jharkhand gi Gomla Ambedkar Nagar dagi Amuruddin Khan koba miyoi amana
Gumla Police Station da cyber fraud tawiduna lupa lakh nipal lising nifu manga rom mahaki bank account tagi lobby kre haina haukiba September 12 da aiba complaint ama file tawramki complaint adugi matung ina police na thabak lokhalakpaga mari lainana Gumla gi SDPO Suresh Prasad Yadav na haikibada tigatpa aduda victim oiraba miyoi asigi account tagi lupa lakh tara lising humbudra manga rom transfer tawkiba thengnaki selsing adu transferred tawkiba bank account adugi Kongol Lirubada Manipur gi Imphal East District ki Lamlai Police Station na konba Kharsom Makha Likai dagi Lukram Dinesh Kobo miyoi amadagi ni haiba khangba ngamki Tungda Jharkhand Police singna Manipur da laklaga transaction adu chumlabra haina verify tawki loinana account holder asigi wahang pahong tawki matam adu da account holder Dinesh na crime adu mahakna tawki bani haiba yajarakhi bani hairi Planning and Development Authority PDA amasung Manipur lengaka lautunaraga puwari gi tanglaba lan oina leirakiba Red Land Manipur Rajbari October 9 gi ahingda full tana thugai kibagi wathok asum chauthoragli BJP amasung Congress ki MLA kaya nasu thaudo adu akanma mongda condemn tawbaga loinana Manipur gi puwari manghanaba thorang amani haina phongdoknaragli masigi su mathakta state asigi civil society organization kaya nasu asawa phongdokpaga loinana PDA gi wakhal yaudaba thong adubu yamna condemn tawnaragli PDA ena ngarang thokiba chirol adu yaningdaba phongdokladuna Ethno Heritage Council gi machin chatpa misak amana pauche asida hai Manipur gi Rajbari da leiba matam amagi Maharaja Singh gi banglo oiramba mafam adu ningkhai dore haina sidokibasi wahan thok karino hanglali migi lamgina ningkhai doraba tu gadoreba sing adu ngaklaga chogotlaga hanagi phibamda thamlibani madugi damak achoba senpham mayam ama thadari living museum oina thamgadaba banglo adu loinamak sidoktrabadi yararoi haibasi karamba akhang ahi singna haikiba leibage madu yengsinba committee semkiba leibra chahi ani leiragadi chahi chama mapung pharagadabani madu yaudringaida Manipur gi ningtambaga mari leinaba pochak amabu hektamak taraina thugaibada lengangna kari yengduna leikibano hangnaragli marak asida puwariga mari leinaba Silongi Redland sidokpagi mahuta hanigi bibam chokhandana kaihandana senggot chagatnaba thorang lokhatriba karigino haina Sagolban Assembly Constituency ki MLA RK Imona Manipur Governor AK Balada wakhatkre Governor da pisin ki bachirol amada MLA na hai Manipur gi Rajbari haina khangnaba Silongi Redland building thugai kibagi thong asi ningba kainingai ni building asi matam amada ningthau Buddha Chandra na kumja lising chamapan nifumapal gi September 13 da Union of India gi mihut singa Manipur merger agreement khuyek pina kiba mafam amani kumja lising chamapan nifu gi angal basarukta sakiba building asi Manipur amasung Meghalaya da khundariba maitai singna yamna maru oina launariba mafam amani puwariga mari leinaba mafam asi ningthina yokhatuna thambagi mahuta ufultana sidokibagi thong asina Manipur miyambu ningba kahele national monument ama oina loba yaraba building asibu kanagi ayaba lawraga ufultana sidok hankibano haibadu miyamda khanghanpham thui Manipur Rajbari sidokibagi matangda michang mikhai naidaba mongda inquiry chathaduna miyamda achum aran khanghanaba honabiu haiki Puwariga chagona duna leiraklaba Silongda leiba Manipur gi Rajbari bu khanghaudana thugaikiba adu yaningdaba phongdokpaga loinana sidokraba Rajbari karamba matamda senggot chagatpa loisingani haibadu mari leinaba singna miyamda khanghanbiu haina tongan loop nipalna phongdokrakli Major Khulda leiba Manipur Press Club ki Kobru Holda Hiramasi gi matangda MPCM YEMKAL IPOM Senmilon Progressive Alliance for Leadership and Empowerment of Mothers PALEM UPACO MPF amadi WMO na sinduna pangthokpa pawgi mifam amada Indigenous Peoples Organization of Manipur IPOM gi Vice President Jadumani Khumanna phongdokpada Puwariga chagona duna laklaba Manipur bu India da tinkibagi kudam ama oiriba Silongi Manipur Rajbari bu thugaikiba asida Manipur miyamna maikei kayadagi pendaba phongdoknaragli marak asida PDA na miyangwi pendaba wafam kayagi marakta hanagi mong matau kahendana nongna sagatnaba thugaibani haikiba adubu matam chana mari leinaba lengaki miyoisingda miyamda khanghanbagi mahuta pendaba wafam kaya phongdoknaraklaba matung khakdada sengdorakpa haibasi laibak thiba amani matam chana miyamda khanghalamlabadi asigumba kholaw kaya lawraklibasi lawraklamdaba yai maramaduna miyam tasinadriba fawba taksinadriba fawba kholaw lawdriba fawba thabak tawdabagi mong asi akanma mongda yaningde haiki
Pakistan amasung Afghanistan anigi lonabada leiba lebak anigi lanmising akan bamongda khut thongnabagi thodokta Pakistan gi lanmi yangkai nipal sire kaya amana asok apan nangle Taliban gi maikaidagina makhoi gi lanmi mapal sire tara tarungna asok apan nangle hairi thodok asi Pakistan na Afghan da chathakiba attack amagi laman khumba oina haukiba thangja numita nakal anigi marakta border da akan bamongda khut thongnabadagi thodok asi thokibani Afghan gi defense minister Maulawi Muhammad Yaqub Mujahidna haikibada lebak adugi border ningthina ngak senabagi damakta ningthina sem chaba loire Afghan gi Muslim army singda karigumba Pakistan gi maikaidigi makhatana attack chatharaklabadi madugi damak chapchana pakhum pinaba amasung Doran line da mikut nahum singna leinaba khanghankre Afghan gi maikaidagi lebak adugi nongthak amasung kangphal gi border singda ningthina ngak senbagi hak adu lei attack aduda Afghan gi group singna Pakistan gi security force da ahum mapung phana khudum chanba ngamle Pakistan amasung Afghan lebak anigi phawdok phawjin tawriba yamna maru oriba lambi ama oriba Dorkham amasung Chaman animak ngasidagi thingjinkre masigi mathakta apikpa route ahumchu thingjinduna lebak anigi marakta phawdok phawjin tawba yakhidre hairi West Bengal gi Durgapur district manung chanba Sibapur da leiba private medical college amada MBBS tamlebi mahairoi nupi ama college campus manakta mioi ahumna gang rape tawkhre thodok asi thangjin numiki numidang pung 9 makhai rom tabada nupi mahairoi aduna numidangi chaklen chanabagi damak thorakpada thokibani makoi anibu mioi ahumna college gate Manakta khamlaga nupi adu faduna pukhraga manak nakpa asongba mafam amada nupi oibigi ikai khumnaba mahankhibani thodok asigi matangda chenariba mioi ahum phaba ngamle haina Anchan Song Durgarpur Police Commissioner na phongdokrakli ikai khumnaba mahankhrabi nupi mahairoi adu Odisha-gi Jalesor-dagini hairi Ministry of Road Transport and Highways ki report matung inna India da lambi ki khudongthiba thokpagi chang chahi khudingi hengalakli kumja lising ani kulumdoi da lambi ki khudongthiba thodok lakh mari lising marifu chamanga ni marifu humdoi thokhibaga loinana mioi lakh ama lising humbudrani thoi chanipan marifu tra sikhi hari kumja lising ani kunithoi ga changdamna duna yengbada road accident chang chada 2.3 hengalaki lambi ki khudongthiba thodok sing mi sokpagi chang 3.3 hengalaktuna mioi lakh mari lising humphunithoi chanipal kunmanga asok apan nangki haina ministry gi annual report asina phongdokli ministry gi report asi changchatta pathokpa matamda numit khudingi accident thokpada mioi lising amaga 438 thokpaga loinana nongmada mioi chamari humbudra mari siri pung khudingi pathoklagana pung amada mioi kun accident ta si hairi supreme court ki yathang amagi matung ina union ministry na road accident in India haiba report asi yamna thengna phongkhibani lambi gi khudongthiba thodok thokpagi chang national highway singda chada 35.9 oibaga loinana mioi lising 58 chamari humpu taret national highway singda thokpa accident ta siki atai lambi singda thokpa accident ki changna chada 93.3 oiduna lambi gi khudongthiba thodok lising humpu taruk chamari 93 thokhi manipur gi oina phongkhiba road cross Fatalities report lisingani kunmari gi matung inna kumja lisingani kunmari da state asigi tungan ba mafam singda lambi gi khudongthiba thodok sing chani ga marifutrama thoi thokibaga loinana mioi humudra manga siki amasung mioi chatrukna asok apan nangki haukiba chahi taret ki manungda lambi gi khudongthiba lising ohum chama kulumdoi thokibada mioi chanipal kuntra mari siki haina Manipur police ki traffic control wing gi report amana phongdokli Lamdam asigi miyamgi mihut oiriba MLA singna thokleba irang asigi warosin ama puraknaba honabagi mahuta Delhi da chatuna power pining badagi popular government ama semnaba state ki lusingba singda hajarure adubu Bihar gi mikhal lorba matung Manipur gi popular government ama semgani haina phongdorakpa asimak India government na Manipur bu karamba mijeng yenglibage amadi Manipur miyam asi kari oina khallibage haibadu ngasi lusingba sing asina khangpham thoi haina PSO gi president Farib Bogi Mayumna Phongdorakre Wapamasi Fangal Student Organization PSO Manipur Linkhatkibagi Taratare Rak Suba Mapo Kumon Thoram Pangthokiba Thoronga Mari Lenana Phongdokibani Manipur Press Club ki Loktak Hall da Pangthokiba Thoram aduda Lilong Higher Secondary Madrasagi Principal Waikem Rameswar All Manipur United Clubs Organization Amukogi President Sanjoy Sorokhaibam Manipur Student Federation MSF ki President Hijam Roshan PSO ki President Farib Bogi Mayum AMM PSCO ki President Yumkhaibam
Hayatur Rahman Amadi Hauribi Awanglekai Tur Makong Upper Primary School Gi Headmaster MD Makudin Khan Presidium member sing oina saruk yaki Foundation Day gi thorom aduga mari lenana SPO gi President Farib Bogi Mayumna Makatana Pondobada Lamdam Masida Ladiba Government School Singda Mahai Tamliba Mahirui Singbu Private School the Tamliba Mahirui Singa Changdam Nabada Aswanba Laitanaba Kanna Honaduna Lagli Adum Oinamak Education Department na Ladiba Lengaki Makok Thongba Lusingba Singa Makogi Makada Ladiba School Sing Nintina Yangsin Biba Wat Padagi Ngasidi Government School Sing Noma Nomagi Laika Tarli Masidanatana Manipur the Tokliba Sahi Ani Makai Hanjilak Laba Ngasi Fauba Warisin Purapa Ngamdriba India Lengak Nasu Irang Asiki Warisin Purapa Ngamdabana Mahitam Liba Tungi Yumbi or Kadoriba Mahiri Sing that Tangu Laitana Mahitamba Fangdaba Asimak Labak Tivani Haiki Makatarapa Pauda Mayai Lambi October Tara Teretegi Matam Kaktana Tingadori Manipur Lengakta Mayai Lambi Asi Sembi Naba Hanjan Hanjan Hajarabasu Tawoina Tarak Tabadagi Lakleva October Taratru Amasung Tara Teretki Ahin Nongyai Degi Hauraga Matam Kaktana Tinglagani Haina Mayai Lambi Apun Balupna Tadropa Chirol Asina Hari Chirol Sinamakatan Hai Manipur the Ladiba Lambi Tong Chakot Nabagi Torang Pakatle Hairagasu National Highway 137A Miyamna Mayai Lambi Haina Kangnariba Imphal Mayoldagi Kaksing Lamkai Fawbagi Lambi Asidi Yangsinbi Naba Laitre Lambi Sembi Naba Laitabana Maman Yamlaba Mui Bagi Punsi Kaya Lambi Asida Mongpam Oire Mui Lising Kayagi Hingbagi Lambi Oiriba National Highway Gi Taktasu on Kat Kraba Lambi Asi Matanga Chunaba Lambi Ama Oina Sangotpa Ngamdabasi Public Works Department Gi Aswan Mani Gerald Asina Makatana Hai Lambi Asi Southoknabani Haiduna Masing Kangdana Mari Lenaba Departmenta Mark Toramle Adubu Mabukjel Sengdaba Engineer Singna Maram Chadaba DPR Submit Torubana Ngasi Fawba Ministry na Ayaba Piraktribani Ngahak Ngahaki Yana Yanaba Hainabana Mayai Lambi Gi Pibam Asi Ka Hena Soksin Kre Maral Lejadraba Miyoi Kayagi Punsi Kangutakta Mangba Yaukre MLA Minister Singsu Karamba Miyoi no Haina Gerald Asina Hanglakli Miyoi Bagi Kudong Sabasing Miyamge Kudong Sadabasing Asi Kokhan Naba Tabok Paikatba Ngamdragadi MLA Urubagi Kari Kanaba Laibage Hanglakli Maram Aduna Lambi Asi Semdriba Pawba Matam Kaktana Lambi Tingbagi Kongjangasi Sangsilagani Hairi Makatarakpa Pauda Manipur Asi Maitai Kaktana Ngakpa Yaroi Yek Chalai Leiba Puruk Kun Mangana Ngakmin Nagadabani Haina Jadu Manina Fondoragli Manipur Asi Maitai Kaktana Ngakpa Yaroi Lamdam Asigi Yellow Puruk Oiriba Yek Chalai Leijaba Puruk Kun Mangana Punna Ngakmin Nagadabani Haina Duilalen Kabo Lekai the Leba Federation of Homigi Office the Pangtokiba Loop Asigi Nepal Suba Mapok Kumon Thoronga Mari Lenana Federation Asigi President Sapamsa Jadu Manina Fondokre Mahana Haiki Handag Infalis Song Kobui Kunjau that Lamdamasigi Yellow Furuk Weriba, Yek Salai Lejaba Puruk Kun Mangaki Maming Hakpa, Nungbi Ama Yungkatkiba Adugi Matanga, Aikoiga Kainabasu Yaroidaba Mete Pangansing Mui Kambu Karana social media da Aikoi Masel, Nungsina Danaba Wafunka Pondora Kibadu, Yamna Labok Tiba Amani Haina Pondoki. Thobal Turelda Mui Amagi Asiba Haksang Fangle. Masak Kangdriba Singna Faraga Hatlaba Matungda Hundoklambo Oigani Haina Singnaba Mui Amagi Asiba Haksang Thawal Turelgi Yaripok Sangam Dabi Makalekai Mapadagi Fangle Hari Pawasin Hai Asiba Haksang Adu Ngarang Ayu Pung Nipal Rom Taba Matamda Manak Nakpada Leba Mui Singna Tenglarakibani Laiki Draba Mui Adu Yaripok Sangam Dabi Makalekai Degi MD Firoz Khan Sahini Pumdoi Apokpa Laiki Draba Jalal Kobo Mui Amani Haiba Masak Kangba Ngamkre Asiba Haksang Poliski Kanguna Thodok Thokum Dagi Lokal Matung post mortem gi damak Jenimski Middle Sangda Thamkre Pawasina Makatana Hai Laiki Draba MD Firoz Khan Siduna Leramba Matamda Masada Sokpagi Dakpam Sing Lerami Hairi Adum Oinamak Hauzik Fawbagi Oinadi Matau Karamna Siram Libano Haiba Chapchana Khangba Ngamdri Police na Thodok Adugi Matangda case ama Lokhatuna Thijinba Hokre Miyai ahum tongan ba mafamdagi nisage polam sing yauna nongmai amadi gariga konana fare Manipur Police ki rifleman ama yauna miyai ahum tongan ba mafamdagi nisage polam sing nongmai amadi gariga konana police na phagatle hari police ki pauna hai faraba rifleman adugi maming Wahidur Rahman chahini phumdoi kawi thobal mongjing Lengoi Chingdagi ni hari mahak tha sigi tarada Manipur Police na chathakiba drive da Imphal gi North AOC da nisa yauna sizinaba athingba thamgraba Simplex plus capsule
ꯆꯃꯉꯥ ꯅꯤꯐꯨ ꯃꯔꯤꯒ ꯀꯣꯟꯅꯅ ꯐꯥꯒꯠꯈꯤꯕꯅꯤ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯄꯨꯂꯤꯁꯅ FIR ꯄꯥꯟꯕꯒ ꯂꯣꯏꯅꯅ ꯗꯤꯁꯤꯄ꯭ꯂꯤꯅꯔꯤ ꯑꯦꯛꯁꯟꯁꯨ ꯂꯧꯈꯠꯈꯤꯕꯒ ꯂꯣꯏꯅꯅ ꯋꯥꯍꯪꯄꯥꯡ ꯆꯠꯊꯔꯤ ꯍꯥꯏꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯃꯌꯥꯏ ꯀꯥꯕ ꯂꯂꯣꯟꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯃꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯂꯩꯀꯥꯏꯗꯒꯤ ꯅꯤꯁꯥꯒꯤ ꯄꯣꯠꯂꯝꯁꯤꯡꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯂꯤꯂꯣꯡ ꯂꯤꯇꯥꯟ ꯃꯈꯣꯡꯗꯒꯤ MD ꯈꯨꯔꯁꯤꯠ ꯑꯁꯂꯝ ꯆꯍꯤ 12 ꯑꯃꯗꯤ ꯈꯦꯔꯒꯥꯎ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ MD ꯑꯀꯔब ꯑꯛꯕꯔ ꯆꯍꯤ 38 ꯀꯧꯏ ꯃꯈꯣꯏꯗꯒꯤ ꯂꯨꯄꯥ ꯂꯥꯛ 7 ꯔꯣꯝꯒꯤ ꯃꯃꯜ ꯑꯣꯏꯒꯗꯕ ꯍꯦꯔꯣꯏꯟ KG 3 ꯁꯥꯏꯀ꯭ꯔꯣꯇꯣꯄꯤꯛꯁ ꯇꯣꯔꯦꯛꯁ TR सिप्रम बोदल निपाल SBBL गन अमा कार्टिस अनि हुंदाई कार अमा मोबाइल फोन मरीसु फागले हारी मखा तारक पाउदा लुपा करोड़ अनि लाख मरफुनिथोई सना फारे बॉर्डर सिक्योरिटी फोर्स ना इंडिया अमदी बांग्लादेश का लोनबा ngangkhai लुपा करोड़ अनि लाख मरफुनिथोई ओइगदबा सनागी बॉयकुट कुन फागटपा ngamkhre अखनबा पावम फंगबदगी होरनबीरपुर बॉर्डर आउटपोस्ट मथौ तौरिबा BSF पर्सनल सिंगना अचर ओक्सिंग चेक तौबदा सना ललोनबा मियोय अमा आइन काइना सना पुरंबदगी फागटखिबनी फारबा सनागी बॉयकुट सिंग अदु अमममदा ग्राम 2993.63 लुम्मी हाइरी प्राइम मिनिस्टर मोदी की लेंगाक शासन लाखरब मतुंग इंडिया दा RTI असि मराई चाइथरकले हाइना भूपेंद्रना फोंदोरखरे इन कुमजा 2005 सेंटर दा डॉक्टर मनमोहन सिंह प्राइम मिनिस्टर ओइबा अदुगा सोनिया गांधी ना UPA की चेयरपर्सन ओइना पुरिङै मतमदा हगदोकलमखिबा RTI एक्ट 2005 असि 2013 दा प्राइम मिनिस्टर नरेंद्र मोदी दगी लेंगाक शासन लाखरब मतुंगदा RTI की मगुन असि नोमनोमगी मराई चाइथरकले ममांग चही की जून फावदा RTI की कंप्लेंट केस लाख 5,3,000 की मथक्ता लैरी मरम अदुना RTI एक्ट असि मपुंग फाना चना हनगदबनी हाइना कांग्रेस भवन पांथोखिबा पावगी मिफम अमदा MPCC की वांगांगलोय N भूपेंद्रना फोंदोखरे महांगना फोंदोकपदा इंग 2005 लेबाक असिदा RTI मपुंग फाना चनखरब मतुंग प्राइम मिनिस्टर मोदी की लेंगाक शासन लाखरब मतुंग 2013 दा एक असि एमेंड तौदुना मसिदा पिरंब शक्ति कया अदु नाथैरगा थमली इंफॉर्मेशन कमिश्नर अमगी ताम चही 5 की मतम ओइरंबा अदुसु लौथोकरे डिजिटल पार्टनर डेटा प्रोटेक्शन एक्ट की मतुंग इना पब्लिक इंटरेस्ट ओइरगदी मदु मियामदा डिस्क्लोज तौबा याबगी अयाब लेरंबा अदुसु मोदी गवर्नमेंट ना एमेंड तौदना पब्लिक इंटरेस्ट दा पर्सनल इंफॉर्मेशन की मतंग ओइरबदी डिस्क्लोज तौबदा अथिंगबा थमखरे मसिना प्राइम मिनिस्टर मोदी गा मरी लेनना हंगबो वहंग यावना अतोप मियोइबा मरु ओइबा वहंग कया अमगी पाखुम हौजिकसु फंगदना लैरी सेंट्रल इंफॉर्मेशन कमीशन अमसुंग स्टेट इंफॉर्मेशन कमीशन की हाफम थोकपा इंफॉर्मेशन कमिश्नर सिंह सुना हापीद्री RTI एक्ट असि मपुंग फाना इंप्लीमेंट तहोंदबा असिना स्टेट असिदा थादरकपा फन कयागी मतंगदसु मयेक सेंगबा पाखुम फंगबा ngamdre हारिबा पुमनामक सिंह असि कांग्रेसना लुचिंगबा UPA सरकार की मतमदा थोखिदे UPA सरकार की मतमदा कनागुम्बा सिंहना असेंगबा चुंबा पाव हाइदोकपदा मखोय सिंह अदुगिदमक प्रोटेक्शन पीनबा लेरंबा एक अदु फावबा मॉडिफाई तौदुना हाना पिरंबा प्रोटेक्शन सिंह अदु लेहेंद्रे RTI एक्ट संविधान अमसुंग समाज असिगी हक ngakchenaba honabada achouba kayat ama oiribani ngasi icham chamba ama nate adubu ngasi RTI thariba kaya kihan khanganba amasung asi ana fawba yaure haina pendaba wafam kaya su phongdoki loinana information commissioner gi tam asi sahi 5 oigadabani haina akaknaba matam ama congress sarkar gi matamda thamlamba adu amuk hana ek asi amend tawduna hariba sahi 5 gi tam aduda lehenaba honagadabani digital personal and data protection act review tawgadabani center amasung state ki hangduna leriba information commissioner sing suna hapkodabani RTI user sing protection pigadabani RTI a ki matung ina kanagumba amana karigumba ama khangningbada aki akhang yaudana wahang hangba ngamangadabani amasung pakum sing matam chana pigadabani haibe yauna tongan tongan ba demand kaya thabak oina pangthokadabani haina mari leinaba singda taksinki